Micham Prajada Senkhai Loubagi Thabak Matam Kaktana Leple KCP PWG MC Pawasi Kanglaipa Maira Pause Dagi Lokachavane Kanglaipa Communist Party PWG MC Unification ki General Headquarter Polit Bureau na Laukiba Resolution ki matungin na Lubasi na home demand haibadi Micham Prajada Senkhai Loubagi Thabak Matam Kaktana Leple haina Lupasigi PRO Senkhai ngan bana Kanglaisa miyam da khuyek piduna media da thadorok pa chero lama na khanga lagle chero la duna hai chaliba tha khara asigi manungda lupasigi mingda miyoi kharana asaba maming amasong asaba letterhead sizina duna infrastructure development ki contract waki da makta miram dagi lakpa company singda lenga ngak liba legislature sing contractor sing businessmen sing amasong Micham Prajada singda Senkhai tawri haibagi khudam chapchana fangle loinana Senkhai tawri ba miyoi sing adu lupasigi military council na maming matha chapchana thidongna ba masung sairak pina ba general headquarter polit bureau na matoi na warep laure haire makha tarak bada kanagumbi singda lupasigi ming sizinaraga individual Senkhai thumkhai home demand tawba thengnarabade lupasida matam sana pau pibiraktuna Lupasi bu leibang miyam da lana uhana bo honari ba miyoi sing adubu sairak pi bada mateng pang biyo hairakle cherola duna hai mamang sahigi me ahum dagi chin kuki narco terrorist group sing na kanglaipak manipur gi ngamkhai dagi chin kuki state ama pigada bani haibagi wakhalon da changsilagli ba sahi ama helaba proxy war asina maram oiraga kanglaipak manipur da makhal kaya ge central amasung state ki infrastructure development project sing gi thabak thauram sing da thinthan badanatana Yet pa kaya pibaga loina na laiba kasigi economic growth so yamna chawna saitheng ama pire lana sina maram moiraga manipur gi miyam gi economy da yamna chawna saitheng ama pire haibasi hauji miyamna thengnari ba awaba sing asine awaba sing asigi makhada nongma da sangdaba yadraba essential commodity khudamoina gas rice petrol diesel kerosene national highway sing da tatana tawrokliba ban blockade sing asina so laibang miyam da awaba maga amuk hapsin bire Nakal amarom da finance ki oiba thabak sing da so hagtheng na awaba thengna da vanate khudam oina financial institution sing dagi livelihood haibade hingna bagi lambi da khara da oida basu chawkhachana ba lawjaramba loan sel gi mateng tha gi oina installment amasung interest ka loina na matam sana financial institution sing da singat pangamlak ta baga loina na monthly burden na si yamsilak padagi collateral security oina thamluriba law ingkhol property na singba Financial institution sing na paige tawsilakpa marup tawjaramba sing matam sana loisinba ngamlaktaba contract work tawjaramba sing matam sana work completion report piba ngamdavadagi financial department na bill sanction tawba ngamdaba khamtheng na wanaraba matam asida sahi asida tatana thogliba natural calamity su hapsin birai nakal amaromda khamtheng na waraba miyam sing asidagi yawaloi lup sing na su monetary contribution low bhai basi Laibang miyam da de saitheng piba magi khudam ni su hairak le